ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯨꯄꯥꯒꯨꯝ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯆꯦꯟꯖꯕ, ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯒꯨꯝ ꯊꯦꯛꯄ ꯅꯧꯕ ꯑꯀꯦꯌꯥꯃꯧ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯣꯝꯕ ꯃꯥꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯨꯝ ꯊꯦꯛꯅ ꯅꯧꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯒꯤ ꯃꯁꯤꯟ ꯄꯥꯏꯅꯤꯡꯗꯦ, ꯅꯨꯄꯤꯒꯨꯝ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯂꯕꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥꯕ ꯄꯥꯝꯃꯤ꯫ ꯃꯊꯧ ꯑꯃ ꯇꯧꯔꯕꯁꯨ ꯅꯨꯄꯤꯒꯨꯝ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯖꯅꯤꯡꯉꯤ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩ꯫ ꯃꯃꯥ ꯃꯦꯝꯃ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯕꯣꯀꯨꯜꯒꯅꯤ꯫ ꯃꯦꯝꯃ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯤ꯫ ꯇꯣꯝꯕ ꯌꯨꯝꯗ ꯐꯤꯁꯥꯀꯣꯜ ꯑꯃ ꯊꯝꯗꯨꯅ ꯐꯤ ꯁꯥꯏ꯫ ꯕꯣꯀꯨꯜꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯁꯥꯕ, ꯀꯩ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯅꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯕꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩ꯫ ꯇꯣꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯅꯨꯄꯤꯒꯤ ꯁꯤꯟꯊꯥ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯏ꯫ ꯁꯨꯔꯤꯉꯩꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯁꯨꯗꯣꯛꯀꯦ, ꯄꯨꯊꯣꯛꯀꯗꯕ ꯃꯈꯩ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ꯫ ꯕꯣꯀꯨꯜ, ꯅꯪꯒꯤꯗꯤ ꯂꯣꯏꯔꯕ? ꯂꯣꯏꯔꯦ ꯇꯥꯆꯧ꯫ ꯍꯥꯏ, ꯐꯅꯦꯛꯇꯨꯗꯤ ꯊꯝꯃꯨꯅꯦ ꯅꯪꯕꯨ, ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ꯫ ꯑꯣ ꯌꯥꯖꯔꯦ, ꯑꯩꯅ ꯁꯨꯕꯗ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ? ꯅꯨꯄꯥꯅ ꯐꯅꯦꯛ ꯄꯥꯏꯅꯕ꯭ꯔꯣ? ꯅꯪ ꯑꯃꯀꯣ ꯉꯥꯡꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯏꯕꯨꯡꯉꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯃꯥꯒꯤꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯁꯠ ꯁꯨꯗꯣꯛꯂꯒ ꯐꯧꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯕꯗꯨꯕꯣ꯫ ꯑꯣ ꯑꯩꯒꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯍꯌꯦꯡꯋꯥꯏ ꯍꯩꯅꯕꯤ ꯑꯣꯏꯈꯤꯗꯅ ꯅꯇꯨꯒꯤ ꯐꯅꯦꯛ ꯑꯃꯨꯛ ꯁꯨꯔꯨꯗꯅ ꯇꯣꯛꯎꯔꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯣꯝꯕ ꯁꯨꯔꯤꯕ ꯐꯤꯗꯨ ꯊꯅꯝꯂꯒ ꯐꯠ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯇꯨ ꯀꯥꯏꯅꯒꯗꯤ ꯇꯧꯔꯛꯀꯅꯨ, ꯀꯅꯥꯒꯤ ꯇꯨ? ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯑꯩꯗꯤ ꯏꯋꯥ ꯅꯥꯏꯗꯣꯏꯕ꯫ ꯁꯛꯇꯥ ꯑꯁꯤꯗꯤ ꯅꯪꯀꯣ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯗꯨꯝꯅ ꯊꯦꯛꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯍꯦꯟꯈꯤꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤꯕꯗ ꯁꯛ ꯍꯦꯟꯕ ꯅꯨꯄꯥ ꯃꯌꯥꯝꯅꯦ ꯏꯃꯥꯡꯁꯤꯗ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯗꯧꯔꯤꯕ꯫ ꯅꯆꯥ ꯅꯨꯄꯥ ꯇꯣꯝꯕꯗꯣ ꯍꯥꯟꯅ ꯃꯇꯨ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯁꯤ, ꯅꯕꯦꯝꯃꯩꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨ꯫ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ, ꯅꯅꯥꯎ ꯅꯨꯄꯥꯒꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ, ꯅꯪꯅ ꯑꯍꯜ ꯅꯠꯇ꯭ꯔꯣ? ꯍꯥ, ꯅꯪꯒꯤ ꯍꯥꯟꯅ ꯊꯤꯈꯤꯁꯤ꯫ ꯑꯩ ꯉꯥꯏꯔꯗꯤ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯐꯪꯂꯔꯣꯏ, ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯑꯐꯕ ꯈꯟꯈꯤꯗꯣꯔꯤ꯫ ꯇꯖꯣꯞ ꯇꯖꯣꯞ ꯑꯐꯪꯕ ꯑꯃꯗꯒ ꯆꯦꯟꯈꯤꯅꯧꯕ ꯇꯣꯝꯕꯤ ꯅꯠꯇꯦ꯫ ꯇꯥꯅꯤꯡꯗꯦ ꯑꯆꯧꯕ ꯋꯥꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡ꯫ ꯅꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪ ꯑꯃꯅꯦ ꯊꯦꯛꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯆꯠꯄꯤꯈ꯭ꯔꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯀꯩꯊꯦꯜ ꯀꯥꯅꯤ ꯍꯥꯏꯕꯗꯥꯏ, ꯀꯥꯕꯤꯔꯨꯔꯣ, ꯀꯥꯎꯕꯤꯔꯕꯣ? ꯑꯩꯕꯨꯗꯤ ꯀꯥꯖꯈ꯭ꯔꯒꯦ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯗꯅ ꯈꯠꯅꯔꯒ ꯂꯩꯅꯤꯀꯣ꯫ ꯅꯅꯥꯎ ꯅꯨꯄꯥ ꯆꯠꯄ ꯉꯥꯏꯔꯤꯕꯅꯤ ꯑꯩ, ꯑꯗꯨꯅ ꯈꯠꯅꯖꯔꯣꯏ ꯑꯩꯈꯣꯏ, ꯆꯠꯄꯤꯈ꯭ꯔꯣ, ꯉꯥꯡꯗꯨꯅꯃꯨꯛ ꯂꯩ꯫ ꯑꯁꯨꯝꯅ ꯃꯦꯝꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯅꯥꯎ ꯅꯨꯄꯥ ꯕꯣꯀꯨꯜꯕꯨ ꯀꯧꯔꯤ꯫ ꯑꯇꯣꯝꯕ, ꯇꯥꯕ꯭ꯔꯥ? ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ꯫ ꯕꯣꯀꯨꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ? ꯅꯪ ꯅꯨꯄꯤ ꯊꯤꯖꯅꯕ ꯇꯧ, ꯇꯥꯆꯧꯗꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯃꯐꯝ ꯆꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯏ꯫ ꯇꯥꯆꯧꯅ ꯍꯥꯏꯁꯤꯅꯤ, ꯅꯪ ꯋꯥꯈꯜ ꯇꯥꯎ, ꯅꯪꯅꯕꯨ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝꯒꯁꯦ ꯖꯔ ꯍꯦꯛꯇ ꯅꯥꯜꯍꯟꯗꯧꯔꯤꯕꯅꯤ꯫ ꯕꯣꯀꯨꯜ ꯀꯩꯁꯨ ꯏꯀꯥꯏꯗꯦ, ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ, ꯑꯗꯨꯃꯛꯅ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯛ ꯍꯛꯅ ꯀꯤꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤꯒꯨꯝ ꯇꯧꯕ ꯃꯇꯧꯗꯨꯅ ꯕꯣꯀꯨꯜ ꯃꯥꯅꯁꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯁꯦꯜ ꯑꯁꯤꯕꯨꯗꯤ ꯍꯥꯏꯅꯔꯕꯅꯤ, ꯑꯗ ꯑꯩꯅ ꯁꯦꯜꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯌꯦꯡꯈꯤꯁꯦꯅ ꯑꯃꯨꯛ ꯍꯥꯏꯕ꯫ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯁꯤꯟꯕꯁꯨ ꯉꯝꯗꯦ, ꯇꯦꯛ ꯇꯦꯛ ꯈꯔ ꯌꯥꯝ ꯇꯨꯡꯁꯤꯜꯂꯕꯗꯤ ꯄꯨꯔꯛꯑꯒꯦ ꯈꯟꯕꯅꯦ ꯑꯩꯁꯦ꯫ ꯍꯦ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯆꯦ ꯂꯩ, ꯈꯨꯀꯥꯞꯄꯤꯅꯅꯦ ꯁꯠ ꯀꯥꯞꯄꯒ ꯍꯣꯡꯗꯣꯛꯀꯦ꯫ ꯏꯃꯥ ꯏꯄꯦꯝ, ꯂꯨꯍꯣꯡꯕꯕꯨ ꯋꯥꯑꯣꯏꯅꯦ ꯇꯧꯔꯗꯅ꯫ ꯂꯨꯍꯣꯡꯕꯗꯨꯕꯨꯗꯤ ꯉꯝꯅꯕ ꯍꯣꯡꯈ꯭ꯔꯅꯤ, ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯆꯪꯐꯝꯒꯤ ꯆꯪꯐꯝ ꯉꯥꯛꯇꯅꯤ꯫ ꯏꯁꯥ ꯈꯛꯀꯤ ꯂꯨꯄꯥ 10ꯅ ꯌꯥꯔꯝꯕꯗꯣ ꯂꯨꯄꯥ 20 ꯆꯪꯉꯛꯇꯣꯏꯅꯤ, ꯑꯗꯨꯁꯨ ꯈꯟꯗ ꯌꯥꯄꯣꯟꯇꯦꯕ꯫ ꯑꯉꯥꯡꯅ ꯌꯥꯝ ꯎꯁꯤꯟꯒꯅꯨ, ꯊꯤꯐꯝ ꯊꯣꯛꯄ ꯊꯤꯌꯣ, ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯊꯣꯛꯑꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯐꯔꯦ ꯇꯥꯆꯧ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯉꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯊꯣꯡꯉꯝꯒꯅꯨ, ꯉꯥ ꯂꯩꯔꯛꯀꯦ, ꯑꯩ ꯈꯨꯠꯁꯨꯃꯟ ꯐꯪꯅꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯅꯨꯀꯣ, ꯑꯊꯨꯕꯗ ꯁꯠ ꯐꯠ꯫ ꯕꯣꯀꯨꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏꯕ ꯑꯩ ꯊꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯈꯩ ꯆꯠꯊꯣꯛꯅꯈ꯭ꯔꯕꯗ ꯇꯣꯝꯕ
ꯁꯨꯔꯝꯂꯤꯕ ꯐꯤꯁꯤꯡꯗꯨ ꯁꯨꯕ ꯂꯣꯏꯁꯤꯟꯈ꯭ꯔꯗꯨꯅ ꯐꯧꯔꯝꯂꯒ ꯀꯣꯜꯂꯤꯛ ꯆꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯧꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯋꯥꯕ ꯆꯣꯛꯊꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯕꯣꯀꯨꯜꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯔꯕꯅꯣꯕ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ? ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯝꯕꯤꯗꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥꯏ ꯃꯤ ꯑꯆꯧꯕ ꯅꯪꯕꯣ꯫ ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯦꯝꯃꯦ꯫ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ, ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯍꯜꯂꯛꯇꯕ ꯑꯣꯏꯔꯝꯅꯤ꯫ ꯉꯥꯛꯀ ꯌꯦꯡꯂꯁꯤ, ꯑꯗꯨꯒ ꯍꯟꯗꯂꯛꯇ꯭ꯔꯗꯤ ꯇꯣꯝꯕꯤ ꯑꯩ ꯆꯠꯇꯨꯅ ꯊꯤꯔꯨꯒꯦ꯫ ꯃꯦꯝꯃ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯍꯦ ꯁꯛꯇꯥꯁꯤꯗꯤ꯫ ꯇꯣꯝꯕꯁꯨ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯛꯇꯥ, ꯍꯦꯛ ꯇꯧꯕꯒ ꯁꯛꯇꯥ? ꯁꯛꯇꯥꯅ ꯄꯣꯛꯄꯩ ꯑꯩꯒꯤ ꯁꯛꯇꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯐꯖꯕꯤ ꯏꯃꯥ ꯑꯃꯅ ꯄꯣꯛꯑꯝꯃꯗꯤ ꯑꯩꯁꯦ ꯐꯖꯕꯤ ꯑꯣꯏꯔꯣꯏꯗ꯭ꯔꯕ? ꯅꯠꯇꯦ ꯃꯤꯡꯒꯁꯦ ꯁꯛꯍꯦꯟꯕꯤ ꯀꯥꯏꯅ ꯀꯧꯔꯝꯃꯣꯏꯗ꯭ꯔꯕ? ꯑꯍꯜ ꯑꯩꯉꯣꯟꯗ ꯇꯣꯝꯕꯤ ꯀꯥꯏꯅ ꯏꯃꯤꯡ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯗꯅ ꯏꯁꯥꯅ ꯌꯥꯖꯕꯩ ꯋꯥꯅꯤ꯫ ꯇꯣꯝꯕꯤ ꯀꯥꯏꯅ ꯀꯧꯕ ꯃꯤꯡꯁꯦ ꯄꯥꯝꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯄꯪꯒꯤ ꯃꯤꯡ ꯌꯥꯝ ꯃꯥꯜꯂꯤ꯫ ꯌꯥꯔꯦ ꯋꯥ ꯉꯥꯡꯖꯪꯉ, ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯑꯝꯇ ꯌꯦꯡꯉꯨꯁꯣ, ꯑꯩꯗ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯦꯛ ꯊꯣꯛꯄꯒ ꯕꯣꯀꯨꯜꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕ ꯕꯣꯀꯨꯜꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ, ꯑꯆꯥ ꯇꯁꯦꯡꯅ ꯅꯨꯄꯤꯒ ꯄꯨꯔꯒ ꯂꯥꯛꯑꯦꯅꯤ꯫ ꯏꯅꯥꯎ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯇꯣꯝꯕ? ꯍꯣꯏ ꯃꯥꯅꯤ ꯇꯥꯆꯧ꯫ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯏꯌꯦ ꯃꯤ꯫ ꯇꯥꯆꯧꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤꯗꯨꯗꯤ? ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ, ꯍꯔꯥꯎꯏ ꯌꯥꯝꯅ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯔꯤ ꯆꯪꯂꯛꯏ꯫ ꯃꯇꯩ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯦꯝꯊꯣꯛꯇꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩꯈꯣꯏ ꯃꯧ ꯂꯥꯛꯏ, ꯇꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯁꯤ꯫ ꯍꯥꯏꯃ ꯏꯃꯧ ꯄꯨꯔꯛꯄ ꯑꯣꯏꯔꯦ? ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯏꯕꯦꯝ ꯃꯅꯨꯡ ꯆꯪꯁꯤ꯫ ꯑꯁꯨꯝꯅ ꯕꯣꯀꯨꯜ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤ꯫ ꯅꯨꯄꯤ ꯊꯤꯟꯕ ꯂꯨꯍꯣꯡꯕ ꯄꯨꯝꯅꯃꯛ ꯇꯣꯝꯕꯅ ꯃꯔꯥꯡ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯖꯔꯒ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯩꯃꯧ ꯃꯩꯔꯥ ꯂꯥꯡꯅꯕ ꯇꯧꯔꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯈꯔ ꯂꯥꯛꯀꯦ ꯍꯥꯏꯔꯔꯅꯤ꯫ ꯏꯁꯤꯡ ꯁꯥꯍꯟꯕꯤꯕ꯭ꯔꯣ? ꯍꯩꯃ ꯑꯩꯗꯤ ꯁꯥꯍꯟꯗꯦꯅꯦ, ꯅꯪꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯁꯥꯍꯜꯍꯧꯗ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯅ ꯖꯣꯝ ꯍꯦꯛ ꯆꯥꯏꯊꯔꯣ, ꯏꯁꯤꯡ ꯑꯃꯨꯛ ꯁꯥꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯑꯩ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯂꯨꯕ ꯍꯩꯇꯤꯌꯦ꯫ ꯑꯁꯨꯛ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯌꯤꯡꯕꯅ ꯀꯃꯥꯏꯅ ꯂꯨꯗꯣꯏꯅꯣ? ꯑꯩꯗꯤ ꯏꯁꯤꯡ ꯁꯥꯍꯟꯈꯤꯅꯤ꯫ ꯊꯦꯡꯒꯅꯤ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯍꯦꯛꯒꯠꯄꯤꯔꯣ ꯑꯌꯤꯡꯕꯅ ꯆꯥꯏꯊꯔꯒ꯫ ꯃꯦꯝꯃ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯦꯝ ꯃꯥꯗꯤ ꯀꯟꯅꯁꯨ ꯉꯥꯡꯅꯤꯡꯗꯦ, ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯅꯦ ꯈꯟꯗꯨꯅ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯏꯃꯥ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯁꯥꯍꯟꯕꯤꯔꯒꯦ, ꯁꯨꯃꯥꯡꯁꯤ ꯇꯩꯗ꯭ꯔꯤꯕ ꯃꯥꯜꯂꯦ, ꯑꯃꯨꯛꯇ ꯇꯩꯊꯣꯛꯑꯣ꯫ ꯑꯁ ꯏꯃꯥ ꯑꯩ ꯋꯥꯏ ꯇꯩꯕꯒ ꯍꯩꯇꯦꯗ, ꯏꯇꯩꯅꯏꯃꯨꯡ ꯇꯩꯔꯤꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯩꯖꯔꯁꯅꯤ꯫ ꯍꯩ ꯅꯪ ꯑꯃ ꯂꯥꯛꯂꯒ ꯁꯨꯃꯥꯡꯁꯦ ꯅꯇꯩꯅ ꯀꯝꯗꯧꯅ ꯇꯩꯗꯧꯔꯤꯕꯅꯣ? ꯃꯌꯦꯛꯀꯤꯗꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯇꯩꯕ ꯂꯣꯏꯔꯒ ꯏꯃꯨꯡ ꯑꯃꯨꯛ ꯇꯩꯒꯗꯕꯅꯤꯅꯦ꯫ ꯅꯪ ꯋꯥꯈꯤꯅꯦꯗꯅ ꯅꯇꯩꯅ ꯏꯃꯨꯡꯁꯤ ꯇꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯃꯥ ꯏꯁꯤꯡ ꯁꯥꯍꯜꯂꯨꯔꯒꯦ, ꯁꯨꯃꯥꯡ ꯀꯣꯏꯕꯁꯦ ꯐꯠ ꯂꯥꯎꯅ ꯑꯝꯇ ꯇꯩꯊꯣꯛꯑꯣ꯫ ꯌꯥꯝ ꯆꯥꯎꯅ ꯇꯩꯗ꯭ꯔꯁꯨ ꯌꯥꯏꯌꯦ, ꯄꯤꯛꯇꯛꯅ ꯇꯩꯔꯣ꯫ ꯏꯃꯥ ꯑꯩ ꯍꯩꯇꯦ ꯍꯥꯏꯕ, ꯏꯇꯩꯅ ꯇꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯇꯩꯕꯤꯔꯣ, ꯏꯃꯥꯁꯨ ꯀꯩꯁꯨ ꯁꯣꯟꯕ ꯅꯠꯇꯦ ꯀꯩ꯫ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ, ꯃꯧ ꯑꯃ ꯂꯥꯛꯂꯕꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯩꯕ ꯍꯥꯏꯗꯣ ꯃꯤꯅ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯕ ꯍꯧꯅꯗꯦ ꯃꯤ꯫ ꯑꯁ ꯃꯋꯥ ꯂꯧꯗꯦ, ꯃꯤ ꯍꯩꯇꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯨꯝ ꯄꯥꯜꯂꯤꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤ ꯄꯥꯜꯂꯤꯔꯣ? ꯃꯦꯝꯃ ꯁꯥꯡꯊꯅ ꯉꯥꯡꯅꯅꯤꯡꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯇꯥꯈꯤꯕꯁꯨ ꯄꯥꯝꯗꯦ, ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯃꯆꯥꯅꯤ꯫ ꯉꯔꯥꯡꯇ ꯂꯥꯛꯂꯤꯕꯤ ꯃꯧ ꯑꯅꯧꯕꯤꯁꯤꯗ ꯇꯥꯊꯤ ꯑꯃꯨꯛ ꯉꯥꯡꯕꯤꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯗꯨ ꯆꯥꯎꯊꯣꯛꯇꯅꯕ ꯁꯨꯃꯥꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯩꯔꯤ꯫ ꯇꯩꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯣꯝꯕꯁꯨ ꯏꯃꯨꯡꯒꯤ ꯂꯝ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯃꯥꯅ ꯁꯨꯃꯥꯡ ꯇꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯁꯦ ꯅꯃꯧ ꯐꯪꯉꯤꯁꯤ ꯀꯥꯎꯔꯕꯣ? ꯃꯧꯗꯣ ꯋꯥꯔꯅꯤꯅ ꯏꯃꯥꯅ ꯇꯩꯔꯕ꯫ ꯑꯦꯔꯥ ꯑꯗꯨꯈꯛ ꯇꯩꯕꯗ ꯀꯩꯒꯤ ꯋꯥꯕꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯇꯣꯝꯇ ꯇꯧꯔꯒ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯇꯣꯝꯇꯅ ꯄꯨꯝꯅꯃꯛ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩꯗꯤ ꯑꯩꯅ ꯇꯧꯔꯤꯗꯅ꯫ ꯃꯧ ꯅꯍꯥꯟꯅꯤ ꯋꯥꯈꯤꯅꯤ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ, ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯏꯃꯥꯅ ꯂꯝ ꯇꯩꯔꯤꯗꯣ? ꯃꯦꯝꯃ ꯃꯇꯥꯡꯗꯨꯗ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯃꯃꯧꯕꯨ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯍꯥꯏꯗꯅꯤ? ꯃꯥꯅ ꯇꯩꯔꯒꯦ ꯍꯥꯏꯕꯅꯤ, ꯑꯗ ꯑꯩꯅ ꯏꯃꯨꯡꯗ ꯀꯔꯤ ꯂꯣꯏꯁꯤꯟꯖꯔꯨꯔꯣꯏꯗꯅ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ,
ꯍꯌꯦꯡ ꯃꯈꯩꯗꯤ ꯃꯧꯗ ꯇꯩꯍꯜꯂꯣ ꯃꯧꯅ ꯋꯥꯡꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯥꯏꯕꯤ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯅꯤ ꯈꯪꯗꯦ ꯊꯕꯛ ꯑꯌꯥꯝꯕꯅꯗꯤ ꯃꯇꯩ ꯇꯣꯝꯕꯅ ꯍꯣꯠꯅꯩ ꯃꯁꯤꯠ ꯃꯀꯥꯏ ꯈꯔꯗꯨꯁꯨ ꯇꯧꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇꯦ ꯃꯦ ꯃꯃꯥꯅ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟ ꯍꯦꯛ ꯍꯣꯠꯅꯖꯩ ꯅꯨꯃꯤꯠꯇꯨ ꯇꯣꯝꯕ ꯁꯨꯃꯥꯡꯗ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯁꯨꯔꯤ ꯂꯥꯏꯕꯤꯁꯨ ꯃꯪꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯩ ꯆꯥꯔꯝꯕꯅꯤ ꯃꯇꯩꯅ ꯁꯨꯔꯤꯕ ꯐꯤꯁꯤꯡꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯅꯦꯛ ꯑꯃꯅꯤ ꯌꯥꯎꯔꯤꯕꯗꯨ ꯎꯏ ꯂꯥꯏꯕꯤ ꯃꯇꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩ ꯐꯤ ꯁꯨꯔꯤꯔꯣ ꯑꯧ ꯏꯇꯩꯅ ꯁꯨꯔꯤꯉꯩꯗ ꯐꯤ ꯑꯃꯅꯤꯗꯤ ꯌꯥꯎꯕꯤꯒꯤꯔꯣ ꯑꯩꯗꯣ ꯈꯨꯠꯁꯤ ꯅꯥꯔꯕ ꯇꯣꯝꯕꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯎꯒꯦ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯏꯇꯩ ꯑꯗꯨꯗ ꯊꯝꯃꯕꯅꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯌꯥꯝꯃꯣꯏ ꯄꯝꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕ ꯐꯤꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯐꯅꯦꯛ ꯐꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯩꯃꯥ ꯀꯔꯤ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤ ꯐꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯑꯩꯒꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯅꯤ ꯅꯪꯒꯤꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝꯃꯦ ꯍꯥꯏꯔꯣ ꯅꯇꯩ ꯑꯃꯗ ꯅꯪꯒꯤ ꯐꯅꯦꯛꯄꯨ ꯁꯨꯅ ꯄꯤꯁꯤꯜꯂꯛꯏꯁꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯀꯩ ꯀꯥꯏꯒꯦ ꯐꯅꯦꯛ ꯁꯨꯕꯕꯣ ꯏꯃꯥꯒꯤꯁꯨ ꯁꯨꯔꯤꯗꯨꯗꯤ ꯏꯃꯥꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯅꯇꯩꯅ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯅꯨ ꯂꯥꯏꯕꯤ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯇꯩ ꯆꯥꯔꯣꯏꯀꯣ ꯅꯣꯏ ꯇꯜꯂꯦ ꯀꯣꯛ ꯍꯥꯏꯌꯣ ꯏꯇꯩꯗꯕꯨ ꯐꯅꯦꯛ ꯑꯗꯨꯗꯥꯅ ꯈꯦꯠꯅꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯅ ꯁꯨꯔꯁꯨ ꯉꯝꯃꯤ ꯀꯩꯅꯣ ꯉꯁꯥꯏꯅ ꯏꯇꯩꯅ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯗꯤ ꯑꯩ ꯄꯨꯊꯣꯔꯛꯈꯤꯗ꯭ꯔꯣ ꯉꯁꯥꯏ ꯍꯪꯕꯗꯅ ꯀꯩꯒꯤ ꯁꯨꯒꯦ ꯍꯥꯏꯅꯣ ꯃꯍꯥ ꯄꯥꯄꯤꯒꯤ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯁꯝꯗ ꯁꯣꯏꯗꯅ ꯐꯣꯏꯔꯗꯤ ꯌꯥꯝꯗꯨꯅ ꯄꯨꯁꯟꯈ꯭ꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯐꯤ ꯌꯧꯔꯛꯀꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯇꯣꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯁꯨꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯣ ꯃꯍꯥ ꯄꯥꯄꯤꯒꯤ ꯃꯌꯥꯝꯕ ꯅꯪꯅ ꯐꯅꯦꯛ ꯁꯨꯔꯒ ꯂꯩꯕꯗꯨꯗ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅ ꯄꯨꯊꯣꯔꯛꯏꯕ ꯃꯤꯒꯤ ꯃꯇꯩꯗꯧꯅ ꯅꯨꯄꯥꯗ ꯅꯨꯄꯥꯒꯨꯝ ꯂꯦꯝꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯕꯦꯕꯥꯔꯒꯗꯣ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯩꯅꯗꯦꯗ ꯅꯪ ꯏꯅꯥꯎꯄꯥꯟ ꯂꯧꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯥꯏꯅ ꯉꯝꯊꯣꯛꯅꯔꯗꯧꯅꯤ ꯁꯣꯛꯄ ꯌꯥꯗꯕꯒꯤ ꯅꯪ ꯊꯥꯕꯤꯔꯕꯅꯤ ꯅꯁꯝꯗꯣ ꯄꯨꯔꯞ ꯈꯣꯏꯗꯠꯂꯁꯨ ꯄꯦꯜꯂꯣꯏꯍꯦ ꯂꯥꯏꯕ ꯐꯣꯏꯕꯤꯔꯨꯅꯦꯍꯦ ꯅꯪꯅ ꯁꯝ ꯐꯣꯏꯅꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯄꯤꯔꯣ ꯐꯤꯒꯗꯣ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯔꯦ ꯑꯩꯗꯤ ꯅꯪ ꯎꯔꯒ ꯗꯥꯎ ꯌꯥꯔꯅꯤꯍꯦ ꯁꯛꯇꯥ ꯑꯃꯨꯛꯅ ꯉꯥꯔꯨꯕꯥꯒꯤ ꯃꯥꯜꯂꯗꯅ ꯍꯥꯏꯌꯣ ꯁꯛꯇꯥ ꯊꯤꯌꯦ ꯆꯪꯕꯤꯈ꯭ꯔꯣ ꯌꯦꯡꯖꯅꯤꯡꯗꯦ ꯍꯣ ꯑꯋꯥꯊꯕꯤ ꯂꯥꯕꯗ ꯐꯅꯦꯛ ꯐꯅ ꯁꯦꯠꯄꯤꯗꯨꯅꯁꯨ ꯅꯨꯄꯤ ꯑꯣꯜꯂꯨꯗꯤ ꯌꯥꯔꯣꯏꯌꯦ ꯇꯪꯈꯥꯏ ꯑꯩ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯦꯀꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯍꯨꯜ ꯀꯟꯈꯠꯂꯛꯑꯅꯤ ꯂꯥꯏꯕꯤ ꯃꯆꯤꯟꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ ꯇꯣꯝꯕ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯍꯥ ꯇꯧ ꯉꯝꯕꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯃꯥꯒꯤ ꯐꯅꯦꯛ ꯁꯨꯑꯣꯌꯦ ꯌꯥꯝ ꯁꯨꯕꯤꯔꯅꯤꯍꯦ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯤꯌꯦ ꯑꯩꯉꯣꯟꯗ ꯃꯁꯝꯁꯦ ꯄꯨꯔꯞ ꯈꯣꯏꯗꯠꯅꯤ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯇꯩ ꯑꯣꯏꯔꯤꯕ ꯇꯣꯝꯕ ꯃꯥꯕꯨ ꯍꯤꯔꯝ ꯑꯃꯠꯇꯗ ꯎꯁꯤꯠꯄ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯇꯣꯝꯕ ꯃꯁꯥꯒꯤ ꯃꯊꯧ ꯑꯃꯒꯨꯝ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯐꯗꯤ ꯃꯆꯦꯠ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯃ ꯊꯦꯠꯆꯤꯜꯂꯒ ꯊꯦꯛꯇꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯃꯇꯩ ꯃꯤꯕꯤꯆꯥꯁꯨ ꯏꯁꯤꯡ ꯁꯣꯛꯂꯝꯕꯅꯤ ꯇꯣꯝꯕ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯩ ꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯥꯆꯣꯝꯕꯨ ꯀꯔꯤꯋꯣ ꯀꯩꯗꯧꯔꯒꯦ ꯅꯃ ꯍꯩꯅꯗꯦ ꯍꯩ ꯏꯇꯩꯃ ꯀꯧ ꯅꯪꯀꯣ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯦꯛꯄ ꯍꯦꯟꯖꯤꯜꯂꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯅꯅꯥꯎꯁꯤꯡꯗꯨ ꯅꯪꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯕ ꯇꯝꯃꯣ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯁꯨ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯏꯇꯩꯃꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯏꯅꯦꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯂꯩꯔꯛꯑꯣꯏ ꯅꯪ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯀꯜꯂꯒꯗꯤ ꯂꯩꯔꯣꯏꯗꯅ ꯅꯪ ꯈꯜꯂꯨ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯦ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯑꯩꯁꯨ ꯈꯪꯉꯤ ꯅꯃ ꯑꯩꯅ ꯈꯜꯂꯤꯕ ꯄꯨꯝꯕꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯝꯂꯤꯕꯁꯦ ꯏꯇꯣꯝꯇ ꯑꯩꯁꯨ ꯋꯥꯔꯧꯖꯩ ꯑꯩꯁꯨ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯛꯂꯕꯅꯤ ꯏꯇꯣꯝꯇꯁꯨ ꯋꯥꯔꯧꯕ ꯐꯥꯎꯏ ꯅꯃ ꯇꯣꯝꯕ ꯏꯕꯣ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯕ ꯌꯥꯕꯁꯨ ꯉꯥꯡꯉꯤ ꯍꯥꯏꯕ ꯌꯥꯕꯁꯨ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯅꯝꯃ ꯍꯥꯏꯁꯤꯗ ꯇꯥꯏꯅꯦꯀꯣ ꯑꯩ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ ꯅꯪꯒꯤ ꯏꯅꯝꯃ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯁꯦꯝꯗꯣꯛꯇ꯭ꯔꯤꯐꯥꯎ ꯌꯥꯔꯔꯣꯏ ꯑꯩꯗꯣ ꯅꯍꯥꯟꯈꯩ ꯏꯅꯝꯃ ꯀꯧꯕꯅꯤꯅ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯄꯗꯣ ꯏꯀꯥꯏ ꯍꯥꯏꯕ ꯏꯅꯝꯃ ꯅꯪꯕꯣ
ꯅꯪꯁꯦ ꯅꯆꯤꯟ ꯀꯟꯖꯕꯤ ꯋꯥꯅꯤ ꯅꯕꯨꯛꯇꯤ ꯌꯥꯝ ꯐꯩ ꯂꯩꯀꯥꯏꯁꯤꯗ ꯏꯕꯦꯆꯥ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯐꯕ ꯄꯥꯎꯇꯥꯛꯁꯨ ꯌꯥꯝ ꯄꯤꯕꯤ ꯑꯗꯣ ꯏꯅꯝꯃ ꯁꯥꯎꯅꯣ ꯅꯆꯜꯗꯤ ꯏꯅꯝꯃ ꯌꯥꯝ ꯀꯧꯅꯤꯡꯉꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ ꯑꯗꯣ ꯏꯇꯩꯃꯅ ꯍꯥꯏꯒꯗꯕꯗꯤ ꯋꯥꯈꯜ ꯇꯥꯎ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯦꯀꯣ ꯑꯁꯨꯝꯅ ꯇꯣꯝꯕ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯇꯣꯏꯅ ꯈꯟꯕ ꯍꯧꯔꯛꯏ ꯃꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯛꯂꯣꯏ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯒꯦꯁꯨ ꯀꯅꯥꯅ ꯑꯩꯕꯨ ꯂꯧꯕꯤꯗꯣꯏꯁꯦ ꯈꯜꯂꯨꯔꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯐꯝ ꯂꯩꯄꯣꯟꯇꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯄꯥꯟꯗ ꯃꯃꯥ ꯃꯦꯝꯃꯒ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯕꯤꯒ ꯂꯥꯎꯅꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯂꯥꯎꯅꯕ ꯇꯥꯈꯤꯗ꯭ꯔꯤ ꯅꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯗꯨꯅ ꯍꯦꯛ ꯅꯆꯥꯅꯤ ꯈꯟꯕ ꯑꯩꯈꯣꯏꯕꯨꯅ ꯅꯆꯥꯅꯤ ꯅꯃꯧꯅꯤ ꯈꯟꯕ ꯉꯝꯗꯕ ꯅꯄꯨꯟꯁꯤꯗꯣ ꯑꯩꯅ ꯁꯦꯕꯥ ꯇꯧꯔꯛꯇꯣꯏꯅꯦꯁꯦ ꯈꯪꯗꯕ꯭ꯔꯣ ꯅꯆꯥ ꯅꯨꯄꯥ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯃꯧꯁꯦ ꯏꯇꯣꯝꯇꯅꯦ ꯃꯧꯕꯨꯅ ꯅꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕ ꯅꯪꯒꯨꯝꯕꯁꯤꯅꯤ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒ ꯁꯤ ꯍꯥꯏꯅꯔꯤꯗꯣ ꯀꯔꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯌꯥꯏ ꯍꯥꯏꯗꯅ ꯏꯊꯛ ꯁꯨꯝ ꯀꯥꯔꯛꯑꯦꯅꯦ ꯅꯪ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ ꯑꯍꯜ ꯑꯃꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯇꯩ ꯑꯃꯗ ꯀꯔꯝꯕ ꯂꯝꯆꯠ ꯎꯠꯀꯅꯤꯁꯨ ꯈꯪꯗꯕ ꯉꯁꯤ ꯐꯥꯎꯗ ꯅꯪꯅ ꯅꯇꯩ ꯎꯕꯗ ꯅꯀꯣꯛ ꯀꯨꯞꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯇꯧꯅꯤꯡ ꯇꯧꯕꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯉꯝꯗꯣꯔꯤꯒꯦ ꯑꯩꯁꯦ ꯅꯕꯦꯝꯅꯦ ꯅꯕꯦꯝꯃ ꯇꯣꯝꯕ ꯃꯥꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯃꯈꯨꯠꯎ ꯃꯁꯥꯋꯣ ꯍꯦꯛꯇ ꯂꯥꯎꯔꯒ ꯄꯥꯏꯊꯣꯔꯛꯏ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯅꯞꯆꯤꯟꯗ ꯊꯨꯒꯥꯏꯕ꯭ꯔꯥ ꯋꯥꯔꯛꯇꯕꯤ ꯅꯋꯥ ꯄꯨꯕ ꯉꯝꯕꯤ ꯆꯤꯡꯒꯟꯕꯤ ꯍꯧꯅ ꯂꯝꯆꯠ ꯈꯪꯗꯕ ꯃꯇꯩꯗ ꯐꯅꯦꯛ ꯁꯨꯟꯒꯤ ꯇꯧꯕ ꯉꯝꯕꯤ ꯇꯧꯉꯝꯕꯤ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡꯁꯤ ꯌꯦꯠꯂꯒ ꯍꯥꯏꯔꯨꯔꯣ ꯍꯥ ꯆꯅꯗꯕꯤ ꯍꯤꯔꯩꯇꯩ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯂꯦꯝꯕꯤꯌꯣ ꯅꯨꯄꯤ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯋꯥ ꯉꯥꯡꯕꯤꯔꯛꯏꯅꯣ ꯏꯇꯩꯗꯤ ꯏꯇꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯅꯨꯄꯤ ꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯅ ꯉꯥꯡꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯏꯇꯩꯒꯤ ꯅꯋꯣꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯔꯦ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯏꯅꯝꯃ ꯏꯕꯦꯛꯆꯥꯅ ꯍꯥꯏꯕꯗꯣ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯕꯒ ꯌꯥꯔꯣꯏ ꯉꯔꯥꯡꯒꯤ ꯃꯧꯊꯨꯠ ꯂꯥꯎꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯤꯗꯒ ꯅꯆꯤꯟ ꯈꯨꯝꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯃꯆꯥ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ ꯏꯃꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯅꯣ ꯅꯇꯤꯛ ꯂꯩꯔꯤ ꯊꯣꯛꯂꯛꯎ ꯍꯦꯛꯇ ꯐꯣꯏꯗꯠꯂꯁꯤ ꯃꯇꯥꯡꯗꯨꯗ ꯕꯣꯀꯨꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯛꯏ ꯌꯥꯔꯦ ꯇꯥꯆꯧ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯇꯥꯆꯧꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯤꯗꯣ ꯃꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯉꯥꯡꯕ ꯌꯥꯏꯅ ꯄꯉꯥꯡꯗꯁꯨ ꯉꯥꯡꯕꯤꯒꯅꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯨ ꯎꯗ꯭ꯔꯣ ꯍꯔꯦ ꯍꯥꯏꯌꯣ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅꯤꯅ ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯅꯃꯥꯁꯤꯗ ꯉꯥꯡꯂꯤꯕꯗꯨꯗꯤ ꯇꯥꯗꯕ꯭ꯔꯥ 이bungo 아다모라 ꯑꯗꯨꯃꯥꯏꯅ ꯉꯥꯛꯇ ꯍꯥꯏꯔꯛꯀꯅꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯗ ꯀꯩ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯑꯆꯨꯝꯕ ꯋꯥ ꯈꯔ ꯉꯥꯡꯕꯗ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯑꯣꯟꯁꯤꯟꯅ ꯉꯥꯡꯕꯤꯔꯤꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯝꯒꯗꯧ ꯃꯥꯟꯕ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯃꯥꯅ ꯉꯥꯡꯕ ꯂꯣꯏ ꯆꯨꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯐꯖꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯅꯇꯨ ꯋꯥꯔꯛꯇꯕꯤꯁꯤꯅ ꯃꯇꯨꯡꯗ 이마다네 와 아칸 ꯃꯃ ꯍꯦꯛ ꯉꯥꯡꯕ ꯇꯥꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ 이나우 누피가 loinane masam khoidatkadabani nati aigi nupida taso oida kaya kaiba tawkraki hairo ba hayuni laibidi mana taw mayamdo loina hairaklani na pakhatana wa maraktatna haire asi hareba moita angawba singsiga chamana layeba law sangasi ye jangkhiba yaroi ngasi gi numita loina haidui ye tomba nanakongdo singdo ai wari liyake laibi du khu kamlaga lei bokul khar khoktak sana lepdaga tari haibagi matagum muktana lei tomba makha muktari yengu nangi nu bisna tawriba matta yengonda mana hari itai aigi phise khita yawbiu ba aigi khusinna de sumaina haiba adage isu koi hai aduga manu puthorakliba phidudi phanek oirambai wanida nati adu summina khanbraba nang bokul latla tawna haire adudi makutna bi haijai ni kai phareni adusu
ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯁꯨ ꯍꯥꯏꯗꯣ ꯌꯥꯕ꯭ꯔꯕ ꯑꯗꯨꯗꯤ ꯇꯥꯆꯧꯅ ꯏꯃꯥꯒꯤ ꯐꯅꯦꯛꯁꯨ ꯑꯗꯨꯝ ꯁꯨꯏꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯊꯣꯔꯥꯏ ꯃꯆꯥ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯅꯇꯨꯗꯣ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯅꯤꯅꯦ ꯅꯪ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝ ꯁꯥꯎꯒꯗꯧ ꯅꯠꯇꯦ ꯇꯥꯆꯧ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯏꯃꯥꯗ ꯃꯥꯒꯤ ꯃꯐꯤ ꯂꯧꯁꯟꯍꯟ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯥꯟ ꯃꯥꯒꯤ ꯏꯇꯨꯝꯅꯕꯒꯤ ꯐꯅꯦꯛ ꯐꯤ ꯁꯨꯍꯟꯕ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯅꯤ ꯃꯇꯥꯡꯗꯨꯗ ꯂꯥꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯍꯧꯔꯣ ꯑꯁ ꯃꯇꯥꯡ ꯆꯥꯗꯦꯗ ꯀꯩꯅꯣ ꯃꯇꯥꯡ ꯆꯥꯗꯦꯕꯣ ꯑꯩꯗꯤꯅꯦ ꯀꯨꯏꯅ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯄꯥꯝ ꯆꯠꯆꯈꯤꯁꯅꯤ ꯀꯩꯅꯣ ꯆꯤꯔꯣꯜꯒ ꯇꯧꯔꯤꯗꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤ ꯇꯥꯆꯧ ꯑꯩꯁꯨ ꯉꯝꯅꯕ ꯂꯩꯕꯤꯔꯣ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯑꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯅꯍꯥꯟꯈꯩ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯥꯏ ꯍꯥꯏꯗꯅ ꯅꯣꯏꯅ ꯁꯦꯜꯒ ꯄꯨꯊꯣꯛꯂꯒ ꯌꯨꯝꯒꯁꯤ ꯄꯨꯈ꯭ꯔꯕꯣ ꯏꯃꯥꯒ ꯑꯩꯒꯇꯅ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯆꯥꯅꯤꯡꯉꯒ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯁꯦꯜ ꯃꯅꯥꯝꯇ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ ꯐꯅꯗꯨꯝ ꯐꯔꯦ ꯏꯃꯥ ꯏꯆꯥ ꯈꯛ ꯀꯦꯠ ꯀꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯀꯦ ꯍꯥꯟꯅ ꯆꯪꯂꯝꯕ ꯁꯦꯜꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯟꯊꯔꯅꯤ ꯐꯔꯦ ꯀꯩꯅꯣ ꯑꯩꯅ ꯁꯦꯜ ꯄꯥꯏꯈꯠꯂꯛꯂꯀꯥꯟꯗ ꯄꯨꯖꯒꯦ ꯀꯥꯏꯗ ꯍꯥꯏꯔꯛꯀꯅꯨꯍꯦ ꯇꯥꯆꯧ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯗꯤ ꯆꯪꯖꯔꯛꯀꯅꯨꯍꯦ ꯆꯪꯉꯛꯑꯣꯏ ꯀꯔꯤꯒꯤ ꯆꯪꯉꯛꯇꯣꯏꯕ ꯅꯋꯥ ꯂꯧꯕꯤꯗꯦ ꯏꯃꯥ ꯂꯩꯈꯤꯗꯕ ꯂꯥꯏꯔꯤ ꯅꯇꯨ ꯀꯛꯁꯥꯕꯤꯗꯣ ꯁꯤꯗꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯗꯤ ꯑꯣꯃꯣꯔ ꯑꯣꯏꯗꯧꯔꯤ ꯕꯣꯀꯨꯜ ꯁꯥꯎꯔꯞ ꯇꯧꯅ ꯂꯩꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯨꯟꯗꯣꯛꯁꯤ ꯂꯥꯎ ꯀꯩꯅꯣ ꯄꯣꯠ ꯍꯨꯟꯗꯣꯛꯄ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯅꯄꯣꯠ ꯑꯝꯇ ꯌꯥꯎꯗꯦ ꯅꯇꯨꯒꯤ ꯑꯋꯣꯠꯄꯣꯠ ꯃꯈꯩꯅ ꯃꯊꯪꯒꯤ ꯃꯋꯥ ꯅꯥꯏꯕꯗ ꯄꯨꯅꯕꯅꯦꯗꯅ ꯃꯄꯨ ꯀꯥꯏꯗꯒꯩ ꯊꯝꯖꯤꯜꯂꯒ ꯏꯄꯣꯠꯇ ꯀꯥꯇꯤꯅꯦ ꯁꯣꯛꯄꯤꯔꯛꯀꯅꯣ ꯕꯣꯀꯨꯜ ꯂꯥꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯤ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯌꯥꯎꯗꯕ ꯌꯥꯎꯗ ꯃꯥꯜꯂꯦ ꯕꯣꯀꯨꯜ ꯈꯔ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯁꯨꯡꯁꯥꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯅꯪꯒꯤ ꯄꯣꯠ ꯌꯥꯎꯋꯦꯅ ꯈꯜꯂꯨꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯀꯨꯜ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯐꯔꯦ ꯇꯥꯆꯧ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯔꯕꯅꯤ ꯂꯥꯎ ꯂꯩꯕꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯆꯥꯛꯈꯨꯝ ꯁꯦꯝꯃꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯣꯝꯕꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯀꯥ ꯃꯅꯨꯡꯗ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯣꯏꯒꯤ ꯈꯨꯕꯥꯛꯇꯨꯅ ꯊꯥꯔꯛꯑꯗ꯭ꯔꯅ ꯏꯁ ꯀꯩꯒꯤ ꯊꯥꯔꯛꯇꯣꯏꯕ ꯅꯉꯣꯟꯗ ꯍꯦꯛ ꯐꯨꯔꯛꯄꯗ ꯑꯩꯅ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯊꯥꯖꯤꯟꯒꯗꯕꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯋꯥ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ ꯁꯣꯝꯗ ꯇꯣꯝꯕ ꯑꯃꯗꯤ ꯃꯦꯝꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯋꯥꯈꯜꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯂꯩꯍꯧꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯝꯅꯅꯣ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯗ ꯅꯪꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯍꯧꯔꯕꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜꯁꯦ ꯂꯩꯇꯥꯒꯗꯕꯅꯤ ꯀꯔꯝꯅꯣ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯆꯥꯁꯦ ꯅꯨꯄꯤ ꯊꯤꯔꯒꯦ ꯃꯦꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯊꯤꯔꯗꯣꯏꯔꯣ ꯅꯪ ꯏꯃꯥꯕꯨ ꯍꯔꯥꯎꯍꯟꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯕꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕꯣ ꯏꯃꯥ ꯌꯨꯝꯁꯦ ꯑꯩꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯇꯣꯝꯕꯅ ꯌꯨꯝꯁꯤꯒꯤ ꯏꯖꯠ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ ꯅꯆꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅꯦ ꯏꯃꯥꯅ ꯉꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯦꯛꯄꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯊꯦꯛꯂꯔꯣꯏ ꯈꯜꯂꯒꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯇꯣꯝꯕꯅꯤ ꯃꯥꯅ ꯉꯝꯗꯕ ꯂꯩꯇꯦ ꯈꯪꯍꯧꯗꯅ ꯇꯣꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯨꯔꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯂꯩ ꯇꯥꯟꯖꯥ ꯆꯥꯅꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥ ꯑꯣ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯏꯃꯥ ꯇꯨꯝꯗ꯭ꯔꯤꯅꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯦ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯣ ꯃꯦꯝꯕꯗꯨ ꯇꯨ ꯆꯨꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯃꯧ ꯑꯍꯜꯗꯨꯕꯨ ꯃꯄꯤꯔꯥ ꯆꯦꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯇꯣꯝꯕꯤ ꯅꯨꯄꯥꯒꯨꯝ ꯂꯩꯖꯕ ꯏꯁꯝ ꯁꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯦꯛꯄ ꯅꯧꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯃꯈꯣꯟ ꯃꯋꯥ ꯏꯆꯥꯎ ꯆꯥꯎ ꯃꯈꯩ ꯀꯨꯝꯂꯛꯏ ꯑꯧ ꯌꯥꯏ ꯏꯃꯥ ꯃꯦꯝꯃ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯨꯗꯤ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ ꯃꯦꯝꯃ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯃꯧꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯏꯃꯥ ꯇꯣꯝꯕꯤ ꯀꯧꯏ ꯃꯦꯝꯃ ꯅꯣꯛꯂꯒ ꯐꯅ ꯑꯗꯨꯝ ꯆꯥꯅꯔꯤꯌꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯣꯝꯕ ꯏꯃꯧ ꯅꯨꯄꯤꯅ ꯇꯣꯝꯕꯤ ꯌꯥꯏ ꯏꯃꯥꯅ ꯌꯥꯏ ꯑꯗꯣ
ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯕ꯭ꯔꯣ? ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯗꯧꯕꯅꯣ? ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇ ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯗ, ꯏꯇꯣꯝꯇ ꯂꯩꯕꯅꯤ꯫ ꯍꯥꯟꯅꯕꯨꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯂꯩꯔꯝꯕꯅꯤ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯇꯟꯗꯅ ꯑꯩꯈꯣꯏ ꯇꯣꯝꯗ ꯆꯦꯜꯂꯛꯑꯕ꯫ ꯃꯣꯏ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯗꯣ ꯌꯥꯝ ꯐꯠꯇꯦꯌꯦ, ꯑꯗꯨꯒꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯅꯩꯒꯦꯅ ꯇꯧꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯒꯦꯅ ꯇꯧꯖꯕ, ꯑꯗ ꯆꯥꯕ ꯊꯛꯄꯁꯨ ꯑꯝꯇ ꯐꯪꯗꯦ, ꯁꯦꯜ ꯇꯥꯜꯂꯁꯨ ꯀꯣꯟꯅꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯂꯩꯔꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯔꯣꯏꯗꯅ, ꯑꯗꯨꯅ ꯍꯩꯅꯗ ꯌꯨꯝ ꯄꯥꯜꯂꯛꯏꯁꯤꯅꯤ꯫ ꯃꯥꯏ ꯄꯦꯝꯃ, ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ꯫ ꯅꯨꯄꯤ ꯊꯤꯒꯤ ꯈꯟꯕ ꯅꯪꯅ ꯅꯨꯄꯤ ꯁꯥꯕꯤꯁꯦ ꯆꯦꯜꯂꯛꯑꯕ, ꯃꯋꯥ ꯅꯥꯏꯒꯤ ꯈꯟꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥ ꯁꯥꯕꯤ ꯑꯃ ꯂꯧꯔꯛꯑꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯑꯅꯤꯅ ꯐꯅꯤꯗꯣ ꯇꯧꯔꯣ, ꯏꯃꯥꯗꯤ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯑꯣꯏꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯆꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯇꯣꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯃꯥꯟꯕ ꯃꯇꯧꯗ ꯅꯣꯛꯅꯕ ꯃꯤꯁꯨ ꯌꯥꯎꯏ, ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯔꯝꯕ ꯃꯤꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯂꯨꯍꯣꯡꯂꯦ꯫ ꯇꯣꯝꯕꯤꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯥꯒꯤ ꯃꯇꯧꯗ ꯑꯍꯣꯡꯕ ꯑꯃ ꯎꯕ ꯍꯧꯔꯛꯏ꯫ ꯇꯥ ꯇꯣꯝꯕ, ꯌꯨꯝꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯍꯩꯃ, ꯀꯩꯗꯧꯔꯒꯦ? ꯃꯆꯥ ꯇꯣꯝꯕꯅ ꯑꯍꯜ ꯀꯣꯟꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯇꯧꯔꯤꯒꯦ? ꯅꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯉꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯇꯣꯝꯕ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ, ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯇꯣꯝꯕꯅ ꯇꯣꯝꯕꯤꯕꯨ ꯑꯗꯨꯛ ꯍꯛꯅ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯇꯣꯝꯕ ꯇꯣꯝꯕꯤ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯗꯨꯝ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯕ ꯊꯛꯄ, ꯁꯦꯠꯄ ꯆꯥꯕ ꯑꯃꯠꯇ ꯐꯪꯗꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯅ ꯃꯄꯥ ꯃꯄꯥ ꯆꯥꯅꯈꯤꯕꯗꯒꯤ ꯇꯣꯝꯕꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯑꯍꯣꯡꯕ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯛꯇꯕ, ꯁꯦꯠꯄ ꯆꯥꯕ, ꯃꯅꯤꯡ ꯊꯨꯡꯂꯛꯄ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯗꯨꯗ ꯅꯋꯥꯡꯂꯛꯂꯦ ꯍꯥꯏꯕ ꯇꯣꯝꯕꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯉꯛ ꯈꯔ ꯍꯥꯏꯒꯠꯂꯛꯂꯤꯀꯥꯟꯗꯨꯗ ꯃꯃꯨ ꯌꯩꯊꯦꯛꯍꯧꯒꯦ ꯈꯟꯗꯨꯅ ꯇꯣꯝꯕ ꯅꯥꯏꯔꯛꯏ꯫ ꯀꯩꯕ ꯅꯪ ꯍꯥꯏꯗꯣ? ꯃꯥꯁꯦ ꯑꯇꯣꯝꯕꯒ ꯆꯥꯍꯟꯈ꯭ꯔꯣꯕ, ꯋꯥ ꯌꯥꯝ ꯆꯤꯜꯂꯤ꯫ ꯑꯍꯜ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯆꯤꯛꯈ꯭ꯔꯖꯥꯠꯅꯤ, ꯑꯇꯣꯝꯕꯒ ꯂꯩꯐꯝ ꯊꯣꯛꯏ꯫ ꯇꯣꯝꯕ ꯃꯥꯒꯤ ꯊꯦꯛꯂꯞ ꯇꯧꯕ ꯃꯈꯨꯠꯇꯨꯅ ꯑꯣꯏꯅꯥꯔꯣꯝꯗꯒꯤ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ꯫ ꯈꯪꯕ꯭ꯔꯥ ꯁꯥꯂꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯥ, ꯅꯪ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯂꯥꯛꯏꯔꯣ? ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯍꯥ, ꯅꯥꯄꯜ ꯑꯃ ꯀꯥꯕꯗꯧ ꯇꯧꯔꯛꯑꯦꯕ꯫ ꯅꯥꯄꯜ ꯌꯥꯝ ꯀꯥꯔꯗꯤ ꯍꯥꯟꯅꯗꯧꯅ ꯀꯅꯥꯝꯇ ꯂꯩꯇꯕ ꯅꯌꯨꯝꯗꯣ ꯑꯗꯨ ꯂꯩꯖꯔꯨꯆꯣ, ꯁ꯭ꯋꯥꯏꯗ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯑꯌꯥ, ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠꯀ ꯊꯥꯔꯕꯣꯏꯔꯦꯀꯣ? ꯊꯥꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯉꯣꯟꯗꯅꯦ ꯍꯦꯟꯖꯤꯟꯕꯒꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯅꯋꯥꯗ ꯅꯪ ꯀꯥꯏꯅ ꯍꯥꯏꯕꯒꯁꯨ ꯆꯥꯔꯤ, ꯑꯃꯨꯛꯀꯁꯨ ꯐꯨꯒꯤꯗꯦꯍꯦ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈꯤꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯅꯨꯄꯥꯒꯨꯝ ꯃꯨꯛꯄꯒ ꯌꯥꯗ꯭ꯔꯦ ꯇꯣꯝꯕꯗ꯫ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯣꯏꯒꯤ ꯈꯨꯄꯥꯛꯇꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯡꯊꯔꯛꯏ꯫ ꯃꯥꯅ ꯅꯨꯄꯥ ꯐꯅ ꯁꯥꯗꯨꯅꯁꯨ ꯅꯨꯄꯤ ꯁꯥꯕꯤ ꯇꯣꯝꯕꯗꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐꯅ ꯅꯨꯄꯤ ꯁꯥꯔꯁꯨ ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯑꯃꯒꯤ ꯄꯥꯡꯒꯜ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯆꯍꯤ 10-20ꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤ ꯐꯅꯦꯛ ꯁꯥꯕꯒꯤ ꯄꯪꯒꯗꯦꯝ ꯄꯥꯏꯔꯛꯂꯕ ꯍꯩꯔꯕ ꯀꯟꯁꯤꯜꯂꯕ ꯃꯈꯨꯠꯅꯤ꯫ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯋꯥꯈꯜ ꯇꯥꯕꯤꯅꯤ꯫ ꯇꯣꯝꯕꯤ ꯐꯠꯇꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯇꯣꯝꯕꯒꯤ ꯈꯨꯄꯥꯛ ꯑꯅꯤꯔꯛꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯗ꯭ꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯈꯟꯊꯔꯨꯕꯗ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯤ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁꯣꯝꯗ ꯕꯣꯀꯣꯜ ꯑꯃꯗꯤ ꯂꯩꯕꯤ ꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯎꯅꯈꯤꯕ ꯐꯨꯅꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯐꯛꯂꯥꯡꯗ ꯃꯅꯥ ꯊꯝꯗꯨꯅ ꯇꯥꯔꯝꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯞꯄꯒ ꯂꯩꯔꯤꯁꯤꯅ? ꯆꯥꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯕ ꯌꯥꯗ꯭ꯔꯣ? ꯕꯣꯀꯨꯜ ꯃꯈꯨꯠꯇ ꯆꯦꯒꯞꯁꯨ ꯄꯥꯏꯔꯤꯕꯅꯤ, ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯒꯤ꯫ ꯃꯥꯁꯨ ꯇꯥꯅꯤꯡꯕ ꯀꯧꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯆꯐꯨ ꯃꯍꯤ ꯁꯧꯍꯧꯔꯤꯕ, ꯉꯥꯛꯇ ꯇꯥꯈꯤꯒꯦ꯫ ꯀꯩꯀꯩ ꯍꯥꯏꯅꯈꯤꯒꯦ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤ, ꯅꯪꯅ ꯉꯥꯡꯁꯤꯜꯂꯛꯇꯅ꯫ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯗ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨ ꯀꯩ ꯍꯥꯏꯅꯤꯅꯣ ꯃꯣꯏꯒꯤꯗꯣ? ꯇꯥꯐꯝ ꯈꯪꯗꯤꯌꯦ꯫ ꯑꯩꯁꯨ ꯈꯪꯗꯦꯗ, ꯂꯥꯎꯅꯩ ꯍꯥꯏꯕ ꯈꯪꯕꯩ ꯋꯥꯅꯤ, ꯀꯩ ꯋꯥꯔꯤꯅꯣ ꯑꯝꯇ ꯈꯪꯗꯦ꯫ ꯐꯔꯦ ꯌꯥꯔꯦ, ꯆꯥꯛꯇꯣ ꯌꯦꯡꯉꯨꯔꯁꯨ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦ, ꯆꯥꯛꯄꯨꯗꯤ ꯊꯥꯡꯒꯠꯈ꯭ꯔꯦ, ꯏꯟꯖꯥꯡꯗꯤ ꯑꯝꯇꯁꯨ ꯂꯩꯇ꯭ꯔꯤ, ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯑꯂꯨ ꯑꯃꯅꯤ ꯐꯥꯎ ꯍꯦꯛ ꯂꯩꯇ꯭ꯔꯕꯣ? ꯂꯩꯔꯒꯕꯨ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯁ ꯂꯣꯏꯔꯦꯍꯦ, ꯀꯩꯒ ꯆꯥꯗꯣꯏꯕꯗꯨꯗꯤ? ꯁꯒꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯕꯅꯤ, ꯀꯩ ꯎꯄꯥꯏ ꯂꯩꯒꯦ? ꯄꯦꯜꯂꯦ ꯑꯣꯏꯕ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯏꯟꯁꯥꯡ ꯐꯥꯎꯕ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯅꯉꯣꯟꯗ ꯂꯩꯔꯨꯕꯁꯤꯗꯤ ꯑꯣꯏꯕ ꯆꯔꯥꯒ ꯍꯦꯟꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯍꯦꯟꯕꯨ ꯍꯦꯟꯗꯦ, ꯑꯔꯩꯕꯈꯩ ꯅꯣꯏ ꯌꯨꯝꯗ ꯂꯣꯏ ꯄꯤꯔꯦ꯫ ꯍꯥꯟꯅꯗꯤ ꯁꯦꯜꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕꯅꯤ, ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯄꯨꯕꯅꯤꯅ ꯑꯋꯥꯕ ꯑꯝꯇ ꯈꯪꯂꯝꯗꯦ, ꯁꯦꯜꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯔꯝꯗꯦ꯫
ꯇꯣꯉꯥꯟ ꯆꯥꯁꯤꯅ ꯆꯥꯔꯦ ꯑꯗꯨꯒ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯇꯨꯡꯕꯗꯤ ꯂꯥꯏꯔꯗꯅ ꯐꯪꯂꯛꯄꯒꯨꯝꯕ ꯅꯣꯏ ꯏꯃꯥꯗ ꯄꯤꯔꯦ ꯑꯩꯈꯣꯏꯒꯤꯅ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯦꯜ ꯂꯧꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏꯕ ꯅꯪꯒꯤꯗꯤ ꯅꯃꯥ ꯅꯠꯇꯕꯅꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯌꯦ ꯏꯃꯥꯅ ꯈꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯂꯧꯖꯕꯗꯨꯗ ꯀꯣꯠꯇꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯁꯦꯜꯗꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯕꯗꯤ ꯈꯔ ꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯐꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒ ꯂꯦꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯌꯥꯝ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯁꯨꯛꯄꯤ ꯄꯤꯔꯔꯣꯏ ꯏꯃꯥꯒ ꯇꯥꯆꯧꯒꯗꯣ ꯀꯪꯗꯅ ꯃꯥꯏꯅ ꯁꯤꯖꯔꯁꯅꯤ ꯃꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯇꯦ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪ ꯄꯨꯛ ꯊꯜꯂꯒ ꯌꯥꯔꯦ ꯑꯩꯗꯤ ꯏꯃꯥꯒ ꯇꯥꯆꯧꯒꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯪꯂꯒ ꯁꯤꯃꯤꯟꯅꯎꯔꯒꯦ ꯑꯩ ꯏꯄꯥꯝꯅ ꯆꯠꯆꯈ꯭ꯔꯒꯦ ꯕꯣꯀꯨꯜ ꯂꯥꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯍꯥꯏꯕꯅꯦꯕ ꯃꯇꯨꯡꯗ ꯍꯥꯏꯔꯨꯒꯦ ꯁꯤ ꯁꯥꯎꯃꯟꯈ꯭ꯔꯦ ꯅꯪꯁꯦ ꯑꯁꯨꯝꯅ ꯕꯣꯀꯨꯜ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯕꯤ ꯃꯥꯗꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯎꯏ ꯕꯣꯀꯨꯜ ꯃꯥꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯔꯥ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯕꯣꯀꯨꯜ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯦꯝꯃ ꯃꯁꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯕꯨ ꯏꯃꯥ ꯏꯆꯥꯕꯨ ꯏꯃꯥꯅ ꯋꯥꯔꯧꯕ꯭ꯔꯥ ꯋꯥꯔꯧꯗꯦꯗ ꯀꯔꯤ ꯋꯥꯔꯧꯗꯣꯏꯅꯣ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯗ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯧꯕ ꯊꯝꯗꯕꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯉꯁꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯅꯆꯥꯁꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯆꯥꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯤ ꯑꯗꯨꯝ ꯎꯏ ꯁꯦꯜ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯏꯆꯥꯕꯣ ꯏꯃꯥ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯜ ꯐꯪꯂꯕꯁꯨ ꯅꯃꯧꯅ ꯃꯄꯥꯝꯗꯨꯗꯃꯛ ꯊꯩꯈꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯅꯣꯡꯃꯇ ꯌꯦꯡꯗꯦ ꯃꯄꯥꯝꯒꯤ ꯋꯥꯠꯇꯅꯕ ꯁꯤꯟꯕꯗ ꯀꯔꯤꯝꯇ ꯎꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯑꯍꯥꯎ ꯃꯊꯦꯜ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯜꯂꯛꯏ ꯁꯦꯜ ꯄꯤꯁꯤꯜꯂꯨꯗ꯭ꯔꯒꯅ ꯂꯟꯖꯥꯎ ꯑꯃ ꯍꯦꯛꯇ ꯊꯣꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯅꯨꯄꯥ ꯊꯣꯛꯇꯦꯗꯀꯣ ꯅꯨꯄꯤꯕꯨ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯋꯥꯔꯛꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯕꯁꯨ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯕꯗꯤ ꯅꯊꯛ ꯀꯥꯈꯠꯂꯛꯄ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪꯅ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯇꯨ ꯅꯆꯥ ꯊꯤꯔꯒ ꯃꯨꯛꯇꯅ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯅꯣꯏꯅꯗꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯎꯁꯤꯠꯄꯤꯗꯕ ꯅꯪꯒꯤ ꯇꯥꯆꯧꯁꯤꯅ ꯀꯌꯥꯗ ꯅꯨꯄꯥ ꯊꯣꯛꯂꯤꯕ ꯅꯣꯏꯅ ꯇꯩꯃꯁꯦ ꯅꯪꯒꯤ ꯇꯥꯆꯧꯅ ꯀꯌꯥꯝ ꯐꯖꯅ ꯂꯥꯛꯏ ꯋꯥ ꯑꯝꯇ ꯃꯊꯛ ꯊꯪꯅ ꯉꯥꯡꯕ ꯉꯝꯍꯟꯗꯦ ꯅꯇꯩꯃꯁꯦ ꯍꯥꯟꯅꯗꯤ ꯅꯨꯄꯥꯒꯨꯝ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯆꯧꯅ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯊꯦꯛꯄ ꯅꯧꯕꯗꯨꯕꯨꯗꯤ ꯁꯦꯝꯗꯣꯛꯆꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯋꯥꯔꯛꯄꯗꯤ ꯐꯖꯅ ꯍꯩ ꯅꯇꯩꯃꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯍꯧꯔꯝꯂꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯅꯇꯩꯃꯁꯦ ꯏꯃꯥꯒꯤ ꯏꯕꯨꯛ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯏꯃꯥꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯌꯣ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯎꯠꯊꯣꯛꯀꯅꯨ ꯐꯔꯦ ꯏꯃꯥꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯕꯣꯀꯨꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯂꯒ ꯆꯥꯕ ꯊꯛꯄ ꯇꯧꯏ ꯇꯣꯝꯕꯁꯨ ꯃꯅꯥꯎꯕ ꯅꯨꯡꯁꯤꯕꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯣꯝꯕꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯍꯥꯞꯍꯜꯂꯤ ꯕꯣꯀꯨꯜꯅꯗꯤ ꯃꯌꯥꯝꯕꯅ ꯃꯇꯩꯃꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯏ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯁꯨ ꯂꯥꯏꯕꯤꯗ ꯁꯤꯟꯅꯗ꯭ꯔꯤ ꯂꯥꯏꯕꯤꯅ ꯍꯥꯏꯕ ꯋꯥ ꯕꯣꯀꯨꯜꯅ ꯇꯥꯕꯤꯈꯤꯗꯕꯗꯒꯤ ꯃꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥꯏꯔꯤ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯑꯩꯅ ꯀꯧꯕ ꯂꯥꯛꯄ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ ꯑꯩ ꯇꯥꯆꯧꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯕꯨ ꯐꯨꯗꯨꯅ ꯋꯥꯔꯛꯄꯁꯨ ꯑꯩ ꯄꯥꯝꯗꯦ ꯈꯟꯊꯔꯨꯕꯗ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇꯦ ꯅꯣꯏ ꯌꯨꯝꯗꯨꯗ ꯅꯣꯏ ꯏꯃꯥꯈꯛ ꯂꯩꯔꯒ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯅꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯒ ꯑꯩꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯤꯔꯦꯝꯁꯤꯡꯗꯣ ꯑꯩꯅ ꯊꯥꯛꯀꯗ꯭ꯔꯣ ꯑꯄꯪꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯆꯠꯅꯤꯡꯂꯒ ꯆꯠꯂꯣ ꯍꯜꯂꯛꯅꯤꯡꯂꯒ ꯍꯜꯂꯛꯑꯣ ꯑꯩꯅ ꯂꯧꯕ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯂꯝꯆꯠ ꯃꯌꯥꯝꯗꯣ ꯁꯦꯝꯗꯣꯛꯂꯒ ꯂꯥꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯂꯥꯏꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯩ ꯇꯁꯦꯡꯅ ꯃꯌꯨꯝꯗ ꯍꯟꯗꯨ ꯂꯩꯔꯨꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯊꯕꯛ ꯃꯅꯥꯝꯗ ꯁꯨꯔꯨꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯁꯨꯔ ꯅꯣꯝꯂꯒ ꯌꯨꯝ ꯄꯨꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯕꯣꯀꯨꯜꯒꯤ ꯈꯨꯠꯁꯨꯃꯜ ꯌꯥꯎꯗ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯨ ꯈꯜꯂꯕ ꯇꯨꯡꯗ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯕ ꯊꯛꯄ ꯐꯪꯂꯣꯏ ꯈꯟꯅ ꯇꯥꯁꯤꯟꯅꯔꯤꯕ꯭ꯔꯥ ꯂꯥꯏꯕꯤ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯣꯏꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯂꯨꯗꯕ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ
ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩ ꯏꯄꯥꯝꯗꯁꯨ ꯆꯠꯂꯔꯣꯏ ꯏꯃꯥꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯇꯩꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯊꯛꯀꯤ ꯑꯍꯜꯁꯤꯡꯕꯨ ꯊꯧꯒꯜꯂꯣꯟ ꯀꯥꯏꯅ ꯆꯠꯆꯔꯔꯣꯏ ꯑꯩꯅ ꯅꯍꯥꯟꯈꯩ ꯂꯧꯔꯝꯂꯤꯕ ꯁꯛꯂꯣꯟꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤꯁꯨ ꯋꯥꯈꯜ ꯈꯟꯊꯔꯛꯂꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨꯗꯤ ꯇꯣꯝꯕꯅꯤ ꯃꯥꯅ ꯃꯃꯥꯗ ꯏꯟꯁꯤꯟꯗꯨꯅ ꯃꯅꯥꯎꯕꯣꯀꯨꯜꯕꯨ ꯃꯔꯝꯆꯠ ꯑꯣꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯍꯜꯂꯤꯕꯅꯤ ꯃꯅꯥꯎꯁꯤꯡꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯕ ꯃꯥꯁꯨ ꯃꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯍꯔꯥꯎꯖꯔꯦ ꯃꯕꯨꯛ ꯐꯠꯇꯕ ꯍꯧꯔꯝꯂꯕ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯅꯨꯄꯤꯕꯨꯁꯨ ꯃꯃꯥꯏ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯏ ꯁꯨꯝꯕꯤꯔꯛꯂꯤꯕ ꯅꯨꯄꯤ ꯁꯥꯕꯤ ꯇꯣꯝꯕ ꯃꯥꯗꯤ ꯃꯁꯥꯒꯤ ꯊꯦꯛꯂꯤꯕ ꯅꯨꯄꯤꯒꯨꯝ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ